अहानबदा ngasi gi maroi bapau lamdam asida hojik oirakliba fibam asigi yenglaga Imphal East amasung Imphal West district ta ngasi ayuk pung 12 digi matam kaktana curfew thamjinkhre Manipur Maitai Police, Kuki Police Hypanatana, Manipur Police Koba Malaiti Haina, Assam Rifles ki Hanagi DZPC Nairna, Garang Fondo Kibuwa Madu Aranbani, Retired DZM and Asimo Wafum Tamlapa Si Live Tibani Haina, Manipur Police ki IZ Operation Dr. IK Muivana Fondorakle. Amadi Ngarang Mahirwe Singna Governor Masung Chief Minister the Pisin Kiba Memorandum Adu Tabakta on Thorak Nabatha Kiba Matamadu Imaki Tilda Ngaituna Lady.